ꯉꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯔꯁꯤ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯀ꯭ꯂꯥꯁ ꯉꯁꯤ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯦꯁꯟꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯇꯥꯡꯆꯥ ꯍꯥꯏꯕ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯏꯕ ꯋꯥꯔꯤ ꯃꯆꯥꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤ ꯋꯥꯔꯤ ꯃꯆꯥꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯄꯥꯔꯠ 4 ꯑꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯄꯥꯔꯠ 1 2 3 ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯔꯠ 4 ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯇꯥꯝꯆꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯥꯔꯠ 3 ꯐꯥꯎꯕꯗ ꯇꯝꯈ꯭ꯔꯤꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯒꯦ ꯏꯂꯣꯏ ꯂꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯂꯥꯁ ꯀ꯭ꯂꯥꯁꯇ ꯇꯥꯛꯈꯤꯕꯁꯤ ꯉꯁꯥꯏꯒꯤ ꯏꯇꯥꯝꯆꯥꯅ ꯔꯥꯝꯗꯨꯂꯥꯔꯤꯅ ꯃꯦꯘꯒꯤ ꯃꯌꯨꯝꯗ ꯎꯁꯣꯞ ꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯏꯕꯦꯝꯁꯅꯥꯅ ꯉꯁꯥꯏꯒꯤ ꯎꯁꯣꯞ ꯆꯥꯕꯗ ꯑꯩꯒ ꯎꯇꯤꯔꯥ ꯑꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯌꯥꯡ ꯃꯥꯜꯂꯤꯅꯦ ꯃꯌꯥꯡ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯕꯦꯝꯁꯅꯥꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯝꯆꯥꯒꯤ ꯃꯄꯥꯗ ꯇꯝꯕꯗꯒꯤ ꯃꯥ ꯉꯁꯥꯏ ꯀꯞꯅꯤꯡ ꯂꯩꯔꯝꯕꯗꯣ ꯑꯩꯒꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗ ꯃꯥꯗꯤ ꯁꯨꯝ ꯂꯨꯛꯊꯈꯤ ꯆꯥꯂꯨꯛꯂꯥ ꯌꯧꯒꯦ ꯇꯧꯋꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯃꯥꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯇꯝꯕꯗꯨꯗ ꯑꯩꯈꯣꯏ ꯏꯅꯧ ꯅꯧꯅ ꯏꯇꯥꯝꯆꯥꯁꯤꯅ ꯀꯞꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯂꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯕꯤꯗꯦ ꯍꯥꯏꯗꯨꯅ ꯅꯣꯛꯑꯒ ꯄꯝꯃꯒ ꯄꯨꯈꯤꯕ ꯃꯇꯥꯡ ꯑꯗꯨꯐꯥꯎꯗ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯁ꯭ꯔꯂꯥꯜꯒꯤ ꯗꯁꯥ ꯑꯃ ꯆꯪꯂꯛꯂꯦ ꯃꯤꯁ꯭ꯔꯂꯥꯜꯒꯤ ꯌꯥꯝꯅ ꯆꯤꯛꯅ ꯃꯥꯅ ꯁꯨꯔꯒ ꯂꯩꯖꯕꯁꯤꯗ ꯃꯔꯛꯁꯤꯗ ꯗꯁꯥ ꯑꯃ ꯂꯥꯛꯑꯦ ꯀꯔꯤ ꯗꯁꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯈꯥꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯏꯃꯨꯡꯗ ꯃꯣꯡꯕ ꯆꯪꯕꯗꯨ ꯃꯉꯥꯏ ꯀꯁꯇꯨꯔꯤꯒꯤ ꯃꯧꯄꯥ ꯃꯤꯁ꯭ꯔꯂꯥꯜꯒꯤꯅ ꯃꯁꯦ ꯅꯨꯄꯥ ꯃꯨꯟꯅꯥꯅ ꯅꯣꯡꯃ ꯗꯦꯁꯇꯒꯤ ꯊꯣꯔꯛꯂꯒ ꯂꯩꯔꯦ ꯀꯩꯅꯣ ꯃꯥꯒꯤ ꯗꯁꯥꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯁꯇꯨꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁ꯭ꯔꯂꯥꯜꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯧꯄꯥ ꯑꯗꯨꯒ ꯃꯤꯁ꯭ꯔꯂꯥꯜꯒꯤꯅ ꯀꯔꯤ ꯇꯥꯔꯦ ꯃꯁꯦ ꯅꯨꯄꯥ ꯇꯥꯔꯦ ꯃꯁꯦ ꯅꯨꯄꯥ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯃꯨꯟꯅꯥ ꯃꯥ ꯀꯩꯗꯧꯔꯦ ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯃꯈꯣꯏꯒꯤ ꯗꯦꯁꯇꯒꯤ ꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯥꯛꯇ ꯃꯤꯁ꯭ꯔꯂꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏ ꯈꯔ ꯂꯩꯔꯒ ꯆꯠꯀꯗꯧꯕꯣꯏ ꯅꯤꯡꯏ ꯆꯠꯇꯦ ꯊꯥ 3 ꯍꯦꯟꯈ꯭ꯔꯦ ꯆꯠꯇꯦ ꯉꯁꯥꯏꯒꯤ ꯃꯨꯟꯅꯥꯁꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗ ꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯃꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯀꯗꯧꯕ꯭ꯔꯥ ꯅꯤꯡꯉꯤ ꯑꯗꯨ ꯃꯥ ꯆꯠꯇ꯭ꯔꯦ ꯃꯥ ꯍꯟꯗ꯭ꯔꯦ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯅꯠꯇꯦ ꯊꯥ ꯀꯌꯥ ꯊꯥ 3 ꯍꯦꯟꯈ꯭ꯔꯦ ꯃꯥ ꯆꯠꯇ꯭ꯔꯦ ꯆꯠꯄꯒꯤ ꯋꯥ ꯈꯟꯅꯗꯦ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯅꯤꯅ ꯃꯤꯁ꯭ꯔꯂꯥꯜꯅꯁꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯆꯠꯂꯨ ꯍꯥꯏꯕ ꯄꯥꯛ ꯉꯝꯗꯦ ꯑꯗꯒꯤ ꯃꯨꯟꯅꯥꯗꯤ ꯆꯠꯄꯒꯤ ꯋꯥꯐꯝ ꯃꯥꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯒꯤ ꯃꯤꯁ꯭ꯔꯂꯥꯜꯅ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯁ꯭ꯔꯂꯥꯜꯁꯦ ꯀꯁꯇꯨꯔꯤꯅ ꯉꯝꯇꯛ ꯄꯥꯟꯕꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯑꯅꯤꯅꯤ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯅꯤꯅ ꯃꯤꯁ꯭ꯔꯂꯥꯜꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯤꯁ꯭ꯔꯂꯥꯜꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯀꯁꯇꯨꯔꯤꯅ ꯉꯝꯅ ꯄꯥꯜꯂꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯧꯄꯥ ꯆꯠꯈꯤꯅꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯤꯁ꯭ꯔꯂꯥꯜꯅ ꯃꯨꯟꯅꯥꯕꯨ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯗꯤ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯅꯤꯁꯦ ꯍꯥꯏꯗꯣꯏꯕ ꯑꯍꯥꯟꯕ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯔꯝꯅ ꯀꯔꯤ ꯀꯁꯇꯨꯔꯤꯅ ꯉꯝꯅ ꯄꯥꯜꯂꯤ ꯀꯁꯇꯨꯔꯤꯅ ꯉꯝꯃꯤ ꯃꯤꯁ꯭ꯔꯂꯥꯜꯗꯒꯤ ꯑꯗꯨꯅ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯣ ꯃꯨꯟꯅꯥꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯃꯨꯟꯅꯥꯁꯤ ꯀꯔꯝꯕꯅꯣ ꯃꯨꯟꯅꯥꯁꯤꯒꯤ ꯃꯥꯏ ꯃꯑꯣꯡꯁꯤꯅ ꯃꯥꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕꯁꯤ ꯌꯦꯡꯉꯤꯀꯣ ꯍꯤꯟꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯍꯣꯇꯦꯜꯗ ꯐꯝꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃ ꯂꯩꯗꯅ ꯃꯅꯥꯛꯇꯨꯗ ꯑꯗꯨꯅ ꯍꯣꯇꯦꯜꯁꯤꯗ ꯃꯁꯥ ꯅꯥꯟꯅ ꯃꯐꯤ ꯁꯦꯠꯆꯤꯜꯂꯒ ꯍꯤꯟꯗꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯐꯝꯗꯨꯅ ꯂꯩꯗꯣꯏꯕ ꯀꯣ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯃꯕꯥꯏꯒꯤ ꯊꯕꯛꯇ ꯌꯥꯎꯕꯤꯄꯣꯠ ꯅꯠꯇꯦ ꯀꯌꯥ ꯃꯊꯣꯡ ꯍꯨꯛꯇꯦ ꯎꯁꯤꯠꯇꯦ
masagi mase ko mayam magi mabagi yang wana dhubi oidana mayam di pi khomudana pi sudana chamdana street takana khonariba magi thabak tuda karigumba amate yawi de nei masana na mana dari hindi lai am paraga thammaga hotel de leitoiba masagi oina mathong sadaba mine bamna haishiko mana su haizakibani aingonda bu kanana kari tawdoriba aidi ko asida pokpani adubu handakti thangai sengna misralal matha saba hore misral di manipur da yamna nungai lezani madi rafam sida pokpani kanamtana aingonda karishu tawroi haidana madi yam nurukna madi yam nungai lezani adubu misralal ta sengna handakti ma matha saba hore kari maramna magi masen nupa munna se sina maram oidana misralal se matha saba hore haiko nongmadi masanan ba pakhang amagi khongrau ama street taknaba pirambada munana setuna cinema yengba ko thingdaratuna tap tana phurakhi ko ikai gedi haidradana kasturina yamna sauki nongmadi kari thodok thwe asagi street taknaba namasayam nanba nupa amagi khongrau pirambadu madi khongrau du sesillaga munana cinema yengbada cinema hall da thinarapdagi masagi khongrau du mapuduna sawdana munase taptai phure madai magi phurakpaduda magi mase kasturinadi yamna sawki ko haiki makhoi gi phidubu sanana lobusu natte ngahaktang setpabu kaidoge kari mulak ino naharul kharasu nongma misralal da haiki ta misralal saudi samu nasen nupase salhanko ngasai ola tenena kasturi di ngasai gi mi gi maphido ma na setana sinimai saluri do mai mupana madi ola tenena sauri ma low basuna te ngatan setlu babu kari gi phi mulak pano haidana adigi serak sida amu naharul kharanadi sunya yadre munase aduna misralal budi nushibani bevhar se kaining dabani misralal da haire ta misralal saudi saunu aduna senu pado sathan kho haida mana mayam se kainara ani haida misralal da haire pau tabada kasturina hai suleibu lezening dese ima icha phauba lakpa yadaba lam asida leiba honade sasi desta ngasai mana mayu kanu du kasturi mo pana pa salhan kho haibasi tabda kasturi di sauna amute beloi khre aduna mana kari hai manipur shida mafam sida sungai lezeninde ima icha phauba lakpe adabalam dam sida leiba honade sasi desta haidana madi haiba hore Nilai I wafam do satkani satloi satlasi kasturi na hai satlasi misra na hai khana kisi ada kari suduna charuni munadi karisu nachumbide zara ka 120 saduna leshabi mayamna school kaba matamda hotel da thigatuna leithui masasu yamna nan khalakle Hozik masih mabayga anise maraksida kuigi satlasi satloi haibegi waphamsida mukna balabni kasturi na dimani satlasi hairi amisara na haiba waphamsi sumba ada kari suru doino ada kari suraga saru doino ana hairi ko aduna khanagisi haina aduna masi tawribasi magi munasina maram oina toina na munaka isu thosabideba madi zarda Agora exobisa masasilaga masana lesabi mi skukari meamdo madeiduda maya khigatana aduma leithuibuko kari lepnarabno khangde misralal desta satni haina tanarkle kasturiga misralal gi marakta karamba raita runo haiba kanana sukhangde adubu misralal se ma desta satni haiba se meam pumna tanarkle munado sakhinaba toshinaraga amu halake khalambasu yai adubu mande pot yomba horaki mana mayam sum khali munase sakhinaba toshinaraga amu halakpa yai haina adubu magi kedore
pot yomba mana hawaki ko aduna mata agasi madusu mande hai ko khangde Kasturina naibada khangba ngamdaba oibasu yai mati hek lakpa numitegi makhong namna thangba hokhrabani aduna handak Misralal na satkani na haibase mayamsina khanabada masi Kasturina naibadagi khangba ngamdana oibasu yai karina haibada Kasturidi hek Manipurda lakpa numita madudagi makhong namna di magi desta mana thangba hokhrabani haibadi mana mafamsida ma sunglei lininde lamdam sibu mana pamde ko ngarang Misralal khoi mayum gayadham chakre ko sakre hujiksu mita sangsang uri laisram meghagi trak mathakta itamsa ramdularina nok duna sakhibadu mayamna wa ko mayamda wa nganglambadu haying lapada potsei lerakani hairambadu mina tamki nongmanini mamangda Misralal machanupi Ramdularigi makhut samlaga Imphal turelgi magi fi sufamda leplami mahak kapkhimal adana mayamna tamnarakpadegi khangki kadoraba nongnini mama satkadoba nongni mangsida machanupi Ramdularibu puraga makhut samduna puraga Imphal turelgi magi fi sufamda maleplami aduga mafamduda mayamna kapkhimale ko aduga itamsadi mapagi mamang thaduna chongduna chatkhi adubu ningamdaba amatangdi Kasturigi ko ningamdaba amatangdi Kasturigi mawadi tahudri maga ikhoiga phongnakhide ko maga ikhoiga phongnakhide samnakhide magi su hainingba wa kaya leramba yai notice kaya firang khumkiba maithungdugi haiphet uhoba amuba mamit aniduna ikhoida karisu khanghalamde angangba sari dutani ikhoina lapna uhoba adubu ngasagi turen mapanduda mana sakadawa nungni walimida khigi Misralana machanupi makhut samaga puduna Imphal turelgi mapanda magi fi sufamduda ma yenga kapammi pikliba Ramdularidi kishu khangdana mapagi mamangda sen chongduna ma sanak esa adum chakhi aduga tasengnamak ikhoina Kasturigi mapungda kari khalli Kasturina kari haningi haibadudi kanamatana khangudi karigino haibada Kasturidi maga pau kanamta phangnakhide ma maiteisinga ma lemnere myamga nungta wari sanade aduna magi mapungda kari wa leibagi kari haningba lei haibadu kanamatana khangudi notice sabdi magi mapungningi magi wakat magi lamdam sigi pamdaba lamdam sida kari ma leinindaba asinasinga magi mapungninga swapam kaya ama leiramba yai adubu kanamatana magi mapungninga karamba wakat leige haibadu kainta khangudi haibuka aduna phirang khungkiba maithungdu degi haiphet uhoba amuba mamit aniduna ikhoida karisu khanghalamde aduna manadi karimta ma khanghalamde angangba sari dutani ikhoina lapna uhoba magi mapan thonggi masak manse liba sari magi mapan thongdo adu khaktane ba ikhoina uhobase atei magi mapungda karimba wafam kari wakat lei lamdam sigi haibdo ikhoi kanamatana Kasturigi khanghode ko itamsa nungaina sathi Imphal turelgi itamsa do madi kanadasu kanagi makadasu lamnan tonkiba leite mahak harau sathi lesram meghagi trak tongduna aduna itamsadi yamna harauna yamna nungaina Imphal turelgi itamsa do madi yamna nungaina kanamtagi lamnan tongdana harau madi lesram meghagi trak tongduna sakhi aduna matang sida loire khigi wari macha Imphal turelgi itamsa haiba wari macha si ko sigi makhata boina ena question adai leinagadaba mayamdu mathang torani ngasigi oinadi ikoi wari macha si matang sida loire aduna wari macha sida
ꯑꯩꯈꯣꯏꯅ ꯎꯠꯈꯤꯕ ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯅ ꯀꯩꯅꯣ ꯋꯥꯔꯤ ꯃꯆꯥꯁꯦ ꯍꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯇꯥꯝꯆꯥ ꯔꯥꯝꯗꯨꯂꯥꯔꯤꯁꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯘꯒꯤ ꯇ꯭ꯔꯛꯇ ꯇꯣꯡꯗꯨꯅ ꯊꯤꯜꯂꯨꯕ ꯃꯥꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯅ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯅꯤꯡꯁꯤꯡꯉꯒ ꯌꯦꯡꯁꯤꯀꯣ ꯑꯗꯨꯅ ꯃꯥꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯏꯕꯦꯝꯁꯅꯥꯒꯤ ꯖꯣꯏꯄꯨꯔ ꯂꯩꯔꯛꯀꯦ ꯑꯕꯣꯛꯀꯤꯅ ꯅꯃꯥꯕꯂꯤ ꯂꯩꯔꯛꯀꯦ ꯍꯥꯏꯗꯅ ꯑꯎ ꯑꯎꯕ ꯃꯤ ꯀꯧꯔꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯇꯥꯝꯆꯥꯁꯦ ꯆꯠꯈꯤꯀꯣ ꯑꯗꯨꯅ ꯃꯁꯤꯁꯤꯗ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯇꯥꯝꯆꯥꯁꯦ ꯀꯅꯥꯅꯣ ꯁꯨꯀꯣꯒꯤ ꯃꯆꯨꯅꯤ ꯕꯤꯍꯥꯔꯤ ꯂꯥꯜꯒꯤ ꯃꯆꯨꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤꯁ꯭ꯔꯥ ꯂꯥꯜ ꯑꯃꯁꯨꯡ ꯀꯁꯇꯨꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯒꯤ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯂꯩꯕ ꯑꯗꯒꯤ ꯀꯩꯅꯣꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯙꯣꯕꯤ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔꯗ ꯑꯁꯤꯅꯆꯤꯡꯕ ꯃꯊꯪ ꯃꯊꯪꯁꯤ ꯂꯥꯛꯑꯦ ꯃꯗꯨ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯏꯇꯥꯝꯆꯥꯕꯨ ꯃꯃꯥꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯏꯇꯥꯝꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯑꯆꯝꯕ ꯃꯑꯣꯡ ꯏꯕꯦꯝꯁꯅꯥꯒ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅ ꯇꯤꯟꯅꯖꯕ ꯏꯕꯦꯝꯁꯅꯥꯒꯤ ꯃꯕꯣꯛꯅ ꯏꯇꯥꯝꯆꯥꯕꯨ ꯀꯔꯤꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤ ꯑꯆꯧꯕ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯝꯆꯥꯅ ꯏꯕꯦꯝꯁꯅꯥꯒꯤ ꯃꯕꯣꯛꯇ ꯀꯣ ꯃꯥꯏ ꯉꯁꯥꯏꯒꯤ ꯄꯣꯠ ꯁꯤꯠꯄ ꯃꯇꯝꯗ ꯂꯥꯏꯙꯤ ꯁꯥꯅꯅꯕ ꯂꯥꯏꯙꯤꯒꯤ ꯗꯔꯖꯤꯗ ꯆꯠꯇꯅ ꯂꯥꯏꯙꯤꯒꯤ ꯐꯤ ꯁꯥꯅꯕ ꯃꯆꯦꯠ ꯃꯌꯥꯝ ꯈꯣꯝꯕꯤꯔꯨꯕ ꯌꯦꯇꯨꯝ ꯃꯅꯥ ꯂꯦꯡꯕꯤꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯀꯣ ꯑꯗꯨꯅ ꯃꯥꯅ ꯂꯩꯃꯤꯟꯅꯔꯝꯕ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯏꯇꯥꯝꯆꯥꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯇꯥꯝꯆꯥ ꯍꯥꯏꯁꯦ ꯃꯁꯤ ꯏꯇꯥꯝꯆꯥꯁꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯈꯤꯕ ꯃꯉꯣꯟꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯂꯛꯅꯅꯤꯡꯕ ꯄꯣꯛꯄ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯃꯥꯕꯨ ꯎꯕꯗ ꯁꯖꯤ ꯃꯆꯥ ꯅꯤꯡꯁꯤꯡꯉꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯊꯪ ꯏꯇꯥꯝꯆꯥꯒꯤꯗꯨꯁꯨ ꯈꯟꯒꯠꯂꯒ ꯏꯗꯣꯔꯤꯕ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯅ ꯏꯇꯥꯝꯆꯥꯅ ꯃꯣꯏꯅ ꯇ꯭ꯔꯛ ꯇꯣꯡꯗꯅ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯍꯧꯒꯠꯂꯛꯄꯗ ꯍꯥꯏꯈꯤꯕ ꯇ꯭ꯔꯛ ꯇꯣꯡꯉ ꯆꯠꯈ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯅ ꯑꯣꯏꯗꯅ ꯏꯇꯥꯝꯆꯥꯒꯤꯗꯤ ꯃꯥꯃ ꯇꯥꯔꯦ ꯀꯁꯇꯨꯔꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯃꯤꯁ꯭ꯔꯥ ꯂꯥꯜꯒꯤꯅ ꯃꯁꯦ ꯅꯨꯄꯥ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯃꯤꯡꯅ ꯃꯨꯟꯅꯥ ꯅꯠꯇ꯭ꯔꯥ ꯃꯨꯟꯅꯥꯁꯤꯅ ꯃꯥꯅ ꯆꯨꯝꯅ ꯂꯩꯔꯗꯤ ꯐꯕ ꯍꯥꯏꯗꯤ ꯃꯥꯅ ꯀꯥꯇꯨ ꯀꯥꯔꯜ ꯃꯤꯒꯤ ꯐꯤꯔꯣꯜ ꯏꯁꯇ꯭ꯔꯤꯇꯔꯅ ꯄꯤꯔꯛꯄ ꯍꯦꯛ ꯆꯠꯁꯤꯟꯗꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯖꯔꯗꯥ ꯑꯃ ꯆꯥꯁꯤꯟꯗꯅ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯗ ꯍꯦꯛ ꯂꯛꯅꯗꯅ ꯍꯦꯛ ꯂꯩꯊꯣꯛ ꯁꯨꯅꯤ ꯅꯣꯝꯅꯤ ꯀꯩꯝꯇ ꯈꯪꯗꯕ ꯃꯀꯦꯗ ꯁꯦꯝꯃꯒ ꯂꯩꯕ ꯃꯕꯥꯏꯒꯤ ꯑꯋꯥꯕꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯩ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯅ ꯃꯤꯁ꯭ꯔꯥ ꯂꯥꯜꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯁꯤ ꯇꯧꯍꯟꯒꯅꯨ ꯈꯣꯠꯍꯟꯒꯅꯨ ꯆꯠꯍꯟꯒꯣ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯏꯇꯥꯝꯆꯥꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯥ ꯂꯥꯜꯅꯗꯤ ꯂꯝꯗꯝꯁꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤꯅ ꯀꯥꯏꯅꯅꯤꯡꯗꯕ ꯃꯁꯤꯅꯆꯤꯡꯕ ꯃꯔꯝ ꯀꯌꯥꯗꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯁꯇꯨꯔꯤꯒꯤ ꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯀꯁꯇꯨꯔꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯂꯩꯕ ꯄꯥꯝꯈꯤꯗꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯕꯁꯤꯡ ꯃꯔꯝꯁꯤꯡꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯏꯇꯥꯝꯆꯥꯗꯣ ꯉꯁꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯔꯤꯁꯦ ꯍꯧꯈꯤꯕ ꯃꯥꯅ ꯇ꯭ꯔꯛꯇ ꯇꯣꯡꯉꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨꯕꯨ ꯏꯇꯥꯝꯆꯥꯗꯤ ꯀꯩꯗꯧꯔꯦ ꯃꯥꯗꯤ ꯀꯅꯥꯝꯇꯒꯤ ꯂꯃꯟ ꯇꯣꯟꯈꯤꯗꯦ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯘꯒꯤ ꯇ꯭ꯔꯛꯇ ꯇꯣꯡꯗꯨꯅ ꯆꯠꯈꯤꯑꯕꯀꯣ ꯋꯥꯔꯤ ꯃꯆꯥꯁꯤ ꯁꯤ ꯐꯥꯎꯕꯗꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯥꯏꯔꯤꯛꯁꯤ ꯑꯃꯨꯛꯁꯨ ꯅꯣꯏꯅ ꯐꯖꯅ ꯄꯥꯁꯤꯜꯂꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯅ ꯍꯦꯟꯅ ꯐꯅꯤ ꯑꯗꯒꯤ ꯅꯈꯣꯏꯒꯤ ꯑꯦꯇꯦꯟꯗꯦꯟꯁ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯄꯥꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯦꯇꯦꯟꯗꯦꯟꯁ ꯊꯥꯈꯤꯕꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯅꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯑꯦꯇꯦꯟ ꯇꯧꯔꯛꯑꯣ ꯅꯣꯏꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯑꯣ ꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯅꯩꯅꯕ ꯀꯣꯏꯁꯟ ꯃꯊꯪꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁꯇ ꯇꯧꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯉꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯊꯪꯒꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯎꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣ ꯉꯁꯤꯒꯤꯗꯤ ꯀ꯭ꯂꯥꯁꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ